यामना फक्रबजानी सेलसु यामना तिंगहंद्रे अखोइना पाबदसु फंगेदना अदुदि तामो कदाइदगिनो तामोना लौबिरुरिबदो अदुबरो खापरी इंडस्ट्रीज हाइबा तेंथा मरोंबनगा चिंगथामगा ताइनबा अदुदा पैरगा लेरे अदुदि मखोई फोन नंबर दि खंगबिब्रो खंगी खंगी 700559840 अमुका ना हाइगेसे होय तामो 700559840 से मफम से काउनी को खापरी इंडस्ट्रीज तेंथा मरोंबनगा चिंगथामगा ताइनबा मफम अदुदा चलगा अदुम फंगगदबन होय तामो अहनबद मरु ओइबा पाव एम्बुस तौरक्तुना एयर गी कर्नेल अमा महाकी नुपी अमसुंग मचायाउना मियोय तरेट हातख्रे प्राइम मिनिस्टर डिफेंस मिनिस्टर गवर्नर अमसुंग चीफ मिनिस्टर ना कंडेम तौरकले अमरोमदा पीएलए अमसुंग एमएनपीएफ की एम्बुस नि हाइना क्लेम तौरकले चीफ मिनिस्टर ना सीएससी सिंगी टेंगबांग वाईफाई हॉटस्पॉट हौदोख्रे प्रेसर अमतदा मणिपुर लेंगांगना चटलोय हाइना चीफ मिनिस्टर ना फोंदोरकले लेबाक असिगी कॉन्स्टिट्यूशन मणिपुर लेंगांगना ngakna चट्रे एमएलए मेगाचंद्रना चरांगपाता ब्रिक पेविंग रोड संगाख्रे संगलाकपम नीलकांत शर्मा हॉकीदा अर्जुन अवार्ड पिरकले हाइरे वेटनरी एंड एनिमल हस्बेंडरी डायरेक्टोरेट की ऑफिशियल तरेट सस्पेंड तौगदबनी हाइबगी वाकत हाई कोर्ट ना रेस्पोंडेंट सिंगदा डायरेक्शन पिख्रे चीफ जस्टिस ना मणिपुर की जुडिशियल पुवारी की एग्जीबिशन हौदोख्रे एग्जीबिशन असी आजादी का अमृत महोत्सव अमसुंग पान इंडिया लीगल अवेयरनेस एंड आउटरीच कैंपेन की मखादा पांथोकपनी हाइदे लाइरबगी मरल मटलगा चिंग चलू खुंगंग चलू लाउबदी मियामदा तात तौबनी हाइना सकनाइरबा पॉलिटिशियन ओजोइना हाइख्रे महैरोई सिंह पॉलिटिक्स ता यावरकनु इरांग थोंगननबा सिनगनु हाइना चीफ मिनिस्टर एन बिरेना फोंदोरकले लॉन्ग लिव बीजेपी थाबा बैनर सगाइदुना बाइक रैली थुगाइख्रे हाइदे नवंबर की तारीख 29 फाउबगी मनुंगदा लेंगांगना नाखै सेंगबिउ हाइना फेगोक्तागी माइकैदगी फोंदोख्रे नौना मियोय मरी लेखिद्रे मियोय निफुगा मापन पॉजिटिव ओइरे अमदी लो काइना संगसिलकपा मिटॉप सिंगी आधार साबिकनो हाइना चीफ मिनिस्टर ना फोंदोरकले खुरुमजरी मॉर्निंग न्यूज़पेपर रीडिंग ताबिरिबा सिंगबु पुष्परानी लाइसोमना तराम नौसरी ngasi hiyangai tarani panba inglising ani kumathoi November gi tarik tara mari nomaijing numit asigi maru oiba pausing sandokna pijari tha asigi mapanda Imphal West ki Wangoi PS ki manung chanba leifrakpamda nan local ama nongmaina kaptuna halamlaba matung ngarang ayuk pung 10 rom tarakpada Churachandpur district ki Singhat sub division की बेहियांग पुलिस स्टेशन की मनों चनबा
East Second Village Manaki Intervillage Road IVR gi corner amagi manakta underground activists singna aphaba makhal gi khuchu khulai amasung bom na singba sizinaduna anakpa range tagi ambush tawrakhibada Churachandpur gi nifugataruk suba Assam Rifles Khuga Battalion gi commander Colonel Bilap Tripathi mahaki loinapi Anuja Tripathi amasung Churachandpur gi St. Paul's Institute Class 1 tamliba chahi taru khakta ngairiba machanupa Avir Tripathi amasung Colonel asigi diver personnel ama yauna atopa personnel ahumga loinana miyoi teret sire atopa taruk na sokpadagi laikana khre laikhidraba nifuga taruk suba Assam Rifles ki commanding officer oriba masai zahi nifuga mathoi khaktamak suriba Colonel Bilap Tripathi Kumon Regiment tagi ikui kuidinge ki mamangda Churachandpur gi Khuga Battalion asigi commanding officer oina lakhibani mahangna battalion asigi CO gi charge laubaga panthadana laibak sinba thungna pangthokhiba Indo Bangla Victory gi Victory Flame su Churachandpur da mahangna receive tawkhibaga loinana district asigi Mubhan laida hangdokliba sugi designated camp talairiba ZRO gi kadar singda skill development gi training su hawdokhibada ngairibani haire mahakna nahan behiyang dalaiba mahaki battalion gi company amagi posta yangsinba chatluraba matung ngarang ayuk mafam asidagi Khuga Battalion headquarter tamna lakhibani adubu mahak amasung mahaki squad party singi gari sing yawba convoy asina thaudok thokpham asi yausilakbada khanghawdana mangjongna lumduna leiramba underground activists sing asina bom langsinduna pokai halakpaga loinana aphaba makhalgi nomai sing sizinaduna ambush satharakibani thaudok asida mahak yauna mahakki loinabi amasung pikliba machanupa amadi mahakki driver QRT gi personnel ahum puna makhoi taruk thaudok thokphamda laikhidabani aduga soglaba personnel taret gi manungdagi amana hospital da layengnanaba pukhalakpada kanba ngamhodana laikhidabani thaudok asida laikhidraba colonel yauna atai miyoi sing amasung soglaba sing ngarang numiyungba matungda laimakhonggi army headquarter da helicopter na pukhi soglaba singi manungda phivam khara luna sokhiba halbildar Suvir Pal sahi kunthra manga koba personnel amadi pambom amasung khutki saru fracture oibagi mathakta phaiganda su sokbadage sijo hospital da admit tawduna laikanari underground activists sing asina khangawdana ambush satharakpada laikhidraba colonel asigi mamang thana chatkiba QRT personnel sing tongba Maruti Gypsy ama lambigi nakalda 1000 ki amasung convoy asigi manungda yawba bolero sing yawna gari pumnamak nomai maru kayagi panfam laikhi thaudok asida laikhidraba personnel sing asina rifleman Suman Khatnai Konyak RP Mina amasung Shamlan Das ne haide khangawdana chatharakiba ambush asigi mayokta Assam Rifles ki maikaidagi su khut handuna minute khara nongmai kapnakhi adubu Indo Myanmar paringi border pillar nifugamathoi nakna thokhiba thaudok oibana ambush tarumliba underground activists sing asi jingi asongba naraki khulong saba lauraga mafam asidagi khulai thuna nanthokhi haire namak ambush tarumliba activists na soklaba amasung siraba Assam Rifles ki personnel sing asidagi nomai amadi atai khusu khulai sing munduna pukhibra haibasigi matangdadi chapchaba phau khangba ngamdri thaudok asigi pau tabaga Assam Rifles amasung district police ki maikaidagi ahenba force thomjinduna thibo humbagi thabak sathakhi loinana thaudok asigi matangda pawasi makha tana pijari Police ki isu case ama laukhatuna thiba humbagi thabak chathakre thaudok asigi matangda Prime Minister Narendra Modi Defense Minister Rajnath Singh Manipur gi Governor La Ganeshan Chief Minister N Biren amasung tongan ba Churachandpur gi
Jomi Chiefs Association amasung Jomi Council gi maikaidagisu thaudok asibu yaningdaba phongdorakpaga loinana underground activist singi thawong asi pangdabagi thawongni haikre. Amaromda Churachandpur district ki Behiyang police station konba mafamda laiba second khulda chathakiba ambush asi PLA amasung MNPF ki apunba lanmi Kanglup amanani haina Revolutionary People's Front RPF ki Deputy Secretary Robin Khuman amasung Manipur Naga People's Front MNPF ki Secretary Publicity Thomas Numaina punna thadorokpa Cherol amana claim tawrakle Lona yade haina lauthokraba lalholup sing asigi Cherol asina landa asida nifugataruk suba air gi commanding officer Colonel Trifati hauna personnel taruk hatkhi amasung kaya amana asok apan nanghanki landa asida laikidraba CO gi loinabi amasung masanupa kanboy asigi manungda yawi haiba PLA amasung MNPF ki lanmising na khangkhide India government na disturb area ni hana lauthok-laba lanfam oidiba mafam asida kaidongai-dasu Indian Security Force na makhoigi imung manunggi miyoi puduna chatloidobani PLA amasung MNPF ki lanmi saglup asina nifugataruk suba air gi mathakta landa kiba asigi dama war office tagi Chief of Army Staff na thabak asibu silangkiba sing thabak asi pangthokpada saruk yakiba marup sing amadi mateng panglakiba khudingmakta thagatpa phongdorakle Ngarang Imphal gi City Convention Center da pangthokiba thorom amada Chief Minister N Birena Chief Minister gi Kamal Service Centers CSC singi tengbang amasung jingi district singi public Wi-Fi hotspot sing hawdokre thorom asida wangang laduna Chief Minister na Kamal Service Center singna maru oiba document singi manungda Aadhaar card na chingba issue tawba amasung update tawbada puksel sengna amasung yamna saksina tawgadabani haina appeal tawki maramdi sel pambagi tamakta honarakpada puksel sengdabana maram oiraduna natraga thausaru dabana laibak asida natana state asida su mapa laibak singdagi lakpa miyoi singna asigumba maru oiba che sang sing pairamba thengnare maram asina CSC operator singna laibak asigi security bu ahanbo ina makhoigi wakhalda thamgadabani Prime Minister Narendra Modi gi mission gi makhada laibak asigi mafam pumna makpu chaukhal hanba amasung chap manana khudong chaba sing pinana ba honari masigi damak fajakraba scheme kaya hawdokpaga loinana scheme sing asida environmental tawbagi thabaksu haujikti online gi khuthang da tawba yaragani haiki maram asina Manipur gi su manung hanjinna laiba mafam singda digital gi khudong chaba Pakthok sauthok hanbagi mathau tare hairaduna masigi damak singi district singi Wi-Fi hotspot sing hawdokpani haujikti state amasung central government ki scheme singi damak village ship singi yumda environmental tawba yaragani haibaga loinana thabak asida kanagumba chingnaba leirabadi Chief Minister da haisi 9534 795347 da phone tawbirau haina su Chief Minister na phongdokhe haukiba chahi mari makharom da chawkha thorangi thabak thorom kaya paikhalakpagi mathakta Common Service Center sing mapangal kangkhal hananaba amasung chingi district singi manung hanjinba mafam singda digital connectivity phanghanba haibasimak lainga asigi maru oiba pandamne chingi mafam singbu chapchana chawkhal hananabagi damak paikhat kiba thabak singi manungda Tamenglong district ki manung hanjinba mafam singda infrastructure development ki thabak sing paikhat kiba asisu amani haiduna Chief Minister na singthakhi
Chief Minister N. Biren Luchingba Lengak Asida Parliamentary Secretary Oiramba MLA Tarani Thoi disqualified Togani Natraga Tauroi Haibasi Office of Profit Ka Mari Lainai Natraga Lainati Haibagi Matangda Supreme Court na Governor Gumba Amabu Kauba Haibasi Judiciary gi Puwarida Manipur da Ahan Bani Thak Yamna Hantaba Tabakni Governor Gumbagi post asi India gi Constitution da Yamna ikai khumnaba post amani haina MPCC gi Working President su oiriba Wangkhem Assembly Constituency gi MLA Kaisam Megasandra na haikre Ngarang Thobal District gi Charangpata check Thaduna Ningthina semlaba brick paving road ama sangabagi thoromda Paumi Singna hangkiba wahangi pakhumda wafam sing asi phongdorakhibani mahangna makhata na haiki India gi Constitution Khongaung nare ngak na chatre haiduna court na governor gi office kauthok kausin tauba amadi report sing court ta pikhalakadabani haibana singba sing ase judiciary gi puwari da amukta thengnadre masigi matang da election commission of India dagi chahi asigi January da report ama Manipur gi governor da pi khiba laikre asukuiraba matam asi fawba governor na miyam da khangan da bahaibasi yamna laibak thibane India ki Constitution Manipur le ngak na chatabani haiki MLA DD Thaisi amadi O Suje Kumar na case asigi matangda Supreme Court ta chatlaba matamda masigi hearing mathang chatharakpane ECI gi report asi governor na paisilaga thamba amasung miyamda khangandaba si lali haiduna Supreme Court na khangalakpa laikre report asi governor na puthoklaga Supreme Court na direction Bibi ganu haina hajaki basu laikre maram aduna report asi athubada puthoklagani haibagi thajabasu leide haidaduna leiba asigi constitution asi lengak paiba natraga paidaba leibak asigi citizen khudingmakna amadi political party khudingmakna ikai khumna pham thoi ngarang sanga kiba lambi asi charangpat GP gi ward number 5 ki konsam leirakta MGNREGS के लाइन डिपार्टमेंट सिंगी मखादा IVR ओइना चेक थादुना निंगथीना सेंबनी लंबी असिगी मतंगदा MLA ना चेक थादुना संगारिबा लेरक असिगी अपुनबा सेनफम लुपा लाख तरा का लिसिंग अनीनी लंबी असिगी असांगबना फुट चनिपानी हाइके लाइन डिपार्टमेंट की चादा कुनगा मंगा की अपिकपा सेनफम दा थबक असि लेकाई असिगी RYDO Club na ningthina quality laina sohan khibani haide lambi asina miyam gi chathok chasinda khudong sahan batanatana matam sangna chatlagani sangari ba check tharaga semba lambi asi tharaga charangpat GP gi manungda semba lambi punani pan sure hainasu MLA na makhata na phongdokhi India ki oina tongan ba sanabagi discipline da piba maming leraba sel gi mana lupa lakh tara manga gi award oidiba Arjuna award pibada Manipuri macha sanglakpam Nilakanta Saramasu yaure sahi asigi August hada pangthokiba Tokyo Olympic Games da nupa gi hockey da India gi team na chahi kya gi matung da bronze medal phangba ngamkhiba asida sanglakpam Nilakanta Saramasu midfielder ama oina achoba thodang laukhibane Manipur dagi mamang da India gi hockey da maming leiraba sanaroi Kothajit amadi Chinglen Sana gi matung da Nilakanta Saramana India gi nupa gi hockey gi senior team da saruk yaba ngamlakhibane Nilakanta Saramana hockey masana asida India gi oina junior thaktagi yamna phajaba record thamduna lakhi mahakna senior gi team da saruk yaraba matung India gi team asina international tournament kya da mai pak pada achoba thodang logduna team gi phajaba performance sing asida saruk yakhibane
Mahangna saruk yakiba tournament singi manungda English sing ani taraga nipanda Oman gi Muscat City da pangthokpa Asian Champions Trophy hockey tournament ki gold medal lobada mahak saruk yakhi English sing ani tara mapalda Malaysia gi Perak da pangthokpa Sultan Aslan Shah Cup da silver phangkhiba chahi adumakta Odisha gi Konung Bhubaneswar da pangthokkiba International Hockey Federation ki makhada senkiba nupagi series ki final da Indiana gold medal lawkiba tournament loinana Japan gi Tokyo da Olympic test inventa gold medal lawkiba amati kumza English sing ani tara mapal da hockey Olympic qualifying gi winner oikibada Nilakanta Saramana India gi team gi midfielder ama oina phajaba mawongda sanaba ngamki Mahangna junior thakta sanaringaida kumza English sing ani taraga tarukta Lucknow da pangthokpa junior world cup ta Indiana goal lawkiba asidasu afaba performance pikhi Mahairoi oigera politician oigera Manipur da irang sagatuna leibak langhananaba honaganu ching tamgi marakta irang thoknaba singanu Mahairoi singna politics da yaubirakanu Mahairoi oina laibiu politician gi oiba wafamna politician singna tawjasanu haina Chief Minister Nongthomba Birena haikre City Convention Center da pangthokkiba Chief Minister gi CSC singi tengbang hogdokpagi thorum yauba lakiba Chief Minister da ADC bill khananaba akhanaba session kaudrabadi total shutdown amasung economic blockade chathagani haina lauthokhiba asigi matangda paumisingna hangba wahangi paukhum piraduna the Manipur Hill Areas Autonomous District Council Bill 2021 asigi matangda lengakna kayarak phongdokhiba laikre bill asigi manungda Hill Areas Committee na semlaga pirakliba asigi Aroiba lamai aduda hanagi ek adu repeal taunanabagi wafam pallibane ek asima constitution gi article 371 sigi makhada parliament semkhiba ekne madu repeal tawbasi parliament na tawgadabane ADC khudingmakta ahenba matik mayai PC haibadu kadaida pigadage nainaribane madu pibada leingak nasu sem saduna leiri State Assembly na amasung lengak nangam loidoba thabakta namduna tau haibirakanu Hill Areas Committee gi ek adubo repeal taunana bagi wafamdi Parliament chatlaga haiminasi Parliament na lawrokpa phirep aduna aroiba oigadawribane State lengak nangam loidoba thabakta ngamgadabani haina namduna blockade tawrasu bal tawrasu maduda chatloi Manipur gi miyamna makhoi gi economic blockade saugatloi Haujiksu atsumna go to hills thinglabasu kanagumba amatana tabidana chatlibasini haikhi Mahairoi oigera politician oigera Manipur da chingtamgi marakta irang thoknana basinganu madugi sharukta phajana tanaraga thabak tawminasi ADC da power piba lengakna hena pamlibani kadai fawba kari pisige haibado bill da sembirau mateng pangjage haikhi Maduna taduna state lengak nangamdaba Hill Areas Committee gi ek adu repeal taw haina pallaga michamda lana sandokpiganu Mahairoi singdi education amasung chawkhat thauranga mari leinaba thabak singda saruk yabiyu politics ti chingi MLA kun asida sinabiyu akhoi gi thakta kari tawba yabage tanajage maduna taduna Mahairoi singna ban blockade tawpati tawbiganu haikhi Lairaba miyam gi maral mathum sing matlaga chingda chatlu khungang chatlu laubadi miyam da mikhal maya gi tat tawbani panchayat ki yum sananaba fan job card ki senfam paisinduna thamlaga khungang chatlu chingda chatlu haina laubanadi miyam nungsibana te haina hanagi minister o joina phongdokre langthaban kendra rural area development and welfare organization na sinduna kawa pukri achoba community hall da pangthokpa Langthaban ACG manung dalai riba Jila Parishad Pradhan Singna
ꯊꯕꯛ ꯐꯖꯅ ꯇꯧꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯑꯣ ꯖꯣꯏꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯈꯨꯡꯒꯪꯒꯤ ꯂꯝ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯤꯅ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯔꯨꯑꯣꯏꯕ ꯄꯊꯥꯞ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯈꯨꯡꯒꯪ ꯆꯠꯂꯨ, ꯆꯤꯡꯗ ꯆꯠꯂꯨ ꯍꯥꯏꯗꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯊꯧꯔꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨꯗꯤ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯑꯁꯣꯏꯕ ꯌꯥꯎꯕꯗꯨꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯗꯤ ꯁꯔꯨꯛ ꯈꯔꯗꯅꯤ ꯑꯌꯥꯝꯕꯅ ꯈꯨꯡꯒꯪꯒꯤ ꯂꯝ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯡꯒꯪ ꯆꯥꯎꯈꯠꯍꯟꯅꯕꯒꯤꯗꯃꯛ ꯄꯟꯆꯥꯌꯠꯇ ꯄꯥꯋꯔ ꯄꯤꯕ ꯇꯥꯏ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯗ ꯆꯥꯅꯅꯕ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯇꯥꯏ꯫ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯂꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯅ ꯒꯣ ꯇꯨ ꯍꯤꯜꯁ, ꯒꯣ ꯇꯨ ꯚꯤꯂꯦꯖ ꯄꯥꯡꯊꯣꯛꯂꯕꯁꯨ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯁꯤꯡ, ADC-ꯁꯤꯡꯗ ꯉꯁꯤ ꯐꯥꯎꯕ ꯄꯥꯋꯔ ꯄꯤꯕꯤꯔꯕ꯭ꯔꯥ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯅꯞꯁꯥꯒꯤ ꯃꯈꯥꯗ ꯆꯦꯡ ꯀꯦꯖꯤ ꯑꯃꯗ ꯂꯨꯄꯥ 3ꯗ ꯐꯪꯍꯜꯂꯤ꯫ NFSAꯒꯤ ꯁꯦꯛꯁꯟ 45ꯗ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯁꯨ ꯆꯥꯅ ꯊꯛꯅꯕ ꯃꯤꯌꯥꯝꯗ ꯌꯦꯟꯊꯣꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯣꯅ ꯄꯤꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯣꯟꯊꯣꯛꯇꯅ ꯂꯩꯔꯤ꯫ ꯆꯦꯡ ꯀꯅꯥꯅ? ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯤꯖꯔꯤ꯫ ꯆꯦꯡ ꯀꯅꯥꯅ ꯌꯦꯜꯂꯤ? ꯃꯤꯌꯥꯝꯅ ꯆꯦꯡ ꯂꯩꯕ ꯐꯪꯕ꯭ꯔꯥ? ꯀꯣꯚꯤꯗ ꯃꯅꯨꯡꯗ ꯂꯨꯄꯥ 3 ꯄꯤꯕ ꯆꯦꯡ ꯃꯤꯌꯥꯝꯅ ꯐꯪꯕꯒꯤ ꯃꯍꯨꯠꯇ ꯂꯨꯄꯥ 1,100 ꯄꯤꯔꯒ ꯂꯩꯅꯔꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯧꯕꯨꯛ ꯀꯟꯅꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯀꯟꯖꯥꯔꯕꯦꯁꯟ ꯑꯣꯐ ꯄꯦꯗꯤ ꯂꯦꯟ ꯑꯦꯟ ꯋꯦꯠꯂꯦꯟ ꯑꯦꯛ ꯆꯠꯅꯕ ꯍꯧꯈ꯭ꯔꯦ꯫ ꯂꯧꯕꯨꯛ ꯀꯟꯅꯅꯕ ꯂꯣ ꯁꯦꯝꯂꯕꯁꯨ ꯂꯧꯕꯨꯛ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ BJP ꯂꯩꯉꯥꯛꯅ ꯂꯣ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯂꯤꯁꯤ ꯁꯦꯝꯗꯨꯅ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 3 ꯑꯁꯤꯗ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛ ꯐꯟ ꯊꯥꯗꯣꯛꯇꯅ ꯂꯩꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ MGNREGSꯀꯤ ꯁꯦꯟꯐꯝꯁꯨ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯈꯨꯡꯒꯪ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯄꯟꯆꯥꯌꯠ ꯆꯥꯎꯈꯠꯍꯟꯅꯕꯒꯤ ꯍꯣꯠꯅꯕ ꯇꯥꯏ꯫ BJPꯅ ꯏꯟꯗꯤꯌꯥꯗ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯟꯗꯦ꯫ ꯃꯤꯌꯥꯝꯗ ꯃꯤꯈꯜ ꯃꯌꯥꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯀꯌా ꯇꯧꯔꯤꯕꯅꯤ꯫ ꯂꯥꯏꯔꯕꯒꯤ ꯃꯔꯜ ꯃꯊꯨꯝ ꯃꯠꯂꯒ ꯆꯤꯡꯗ ꯆꯠꯂꯨ, ꯈꯨꯡꯒꯪꯗ ꯆꯠꯂꯨ ꯍꯥꯏꯅ ꯂꯥꯎꯕꯗꯤ ꯑꯣꯏꯗ ꯄꯥꯗꯕꯅꯤ꯫ ꯃꯤꯈꯜ ꯃꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯣꯏꯊꯦꯝ ꯇꯧꯕꯅꯤ ꯍꯥꯏꯈꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯅꯨꯡꯕꯥ ꯑꯦꯁꯤꯗ BJPꯒꯤ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕ ꯒꯥꯏꯗꯣꯟ ꯀꯥꯃꯩꯕꯨ ꯁꯧꯒꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯕꯥꯏꯛ ꯔꯦꯂꯤ ꯆꯠꯄꯗ ꯃꯤꯑꯣꯏ ꯈꯔꯅ ꯊꯨꯒꯥꯏꯕꯇ ꯅꯠꯇꯅ ꯔꯦꯂꯤ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯛꯄ ꯂꯣꯡ ꯂꯤꯚ BJP, ꯂꯣꯡ ꯂꯤꯚ BJP ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯂꯣꯡ ꯂꯤꯚ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯅꯆꯤꯡꯕ ꯊꯥꯕ ꯕꯦꯅꯔꯁꯤꯡ ꯁꯦꯒꯥꯏꯕꯤꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ BJPꯒꯤ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔ ꯁꯥꯏꯃꯣꯟ ꯀꯥꯃꯩꯅ ꯍꯥꯏ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯌꯨꯊ ꯐꯣꯔꯝꯅ ꯁꯤꯟꯗꯨꯅ ꯅꯍꯥꯟ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯒꯥꯏꯗꯣꯟ ꯀꯥꯃꯩ ꯁꯧꯒꯠꯄ ꯑꯣꯏꯅ ꯅꯣꯅꯦꯗꯒꯤ ꯍꯧꯔꯒ ꯇꯣꯉꯥꯟꯕ ꯈꯨꯜ 19 ꯐꯥꯎꯗꯨꯅ ꯕꯥꯏꯛ ꯔꯦꯂꯤ ꯑꯃ ꯆꯠꯈꯤ꯫ BJPꯒꯤ ꯐꯤꯔꯥꯜ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯕꯦꯅꯔꯁꯤꯡ ꯊꯥꯗꯨꯅ ꯆꯠꯈꯤꯕ ꯕꯥꯏꯛ ꯔꯦꯂꯤ ꯑꯁꯤꯗ ꯃꯤꯑꯣꯏ 150 ꯍꯦꯟꯕꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯕꯥꯏꯛ ꯔꯦꯂꯤ ꯑꯁꯤꯅ ꯍꯜꯂꯛꯄ ꯆꯥꯎꯔꯥꯛꯅ ꯅꯨꯡꯊꯤꯜ ꯄꯨꯡ 3:45 ꯔꯣꯝ ꯇꯥꯕꯗ ꯈꯧꯄꯨꯝ ꯚꯦꯂꯤꯒꯤ ꯒꯣꯝꯇꯨꯟ ꯕꯨꯠꯀꯤ ꯃꯐꯝꯗ ꯍꯥꯟꯅꯗꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕ ꯃꯥꯟꯕ ꯃꯤꯑꯣꯏ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯕꯥꯏꯛ ꯔꯦꯂꯤ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯛꯈꯤꯕꯅꯤ꯫ ꯕꯥꯏꯛ ꯔꯦꯂꯤ ꯑꯁꯤꯗ ꯌꯥꯎꯔꯛꯄ ꯖꯤꯞꯁꯤꯒꯤ ꯒ꯭ꯂꯥꯁꯁꯨ ꯊꯨꯒꯥꯏꯔꯛꯄꯗꯒꯤ ꯗ꯭राꯏꯚꯔꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯂꯣꯏꯅꯅ ꯔꯦꯂꯤ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯛꯈꯤꯕ ꯅꯍꯥ ꯈꯔꯗꯁꯨ ꯈꯨꯠ ꯊꯥꯕꯗ ꯅꯠꯇꯅ ꯕꯦꯅꯔ ꯑꯃꯗꯤ ꯐꯤꯔꯥꯜꯅꯆꯤꯡꯕ ꯁꯦꯒꯥꯏꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯀꯣꯂꯦꯖ ꯑꯣꯖꯥꯁꯤꯡꯗ 3ꯔꯦꯠꯁꯨꯕ UGC ꯄꯦ ꯆꯠꯅꯍꯟꯒꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯖꯨꯂꯥꯏ 3ꯗ ꯊꯣꯛꯈꯤꯕ ꯌꯥꯊꯪ ꯑꯗꯨꯗ SCA, TA ꯑꯃꯗꯤ ꯄꯦꯟꯁꯅꯔꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯝꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪꯗ ꯆꯤꯊꯍꯧꯔꯤꯕ ꯑꯁꯤ ꯅꯣꯚꯦꯝꯕꯔ 28 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯥꯈꯩ ꯁꯦꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯒꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯐꯦꯒꯣꯛꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
Manipur Press Club ta paumising ko unaba amada phegok tagi president Dr. Angom Pisagna college ki oja sing da tare suba UGC fe mapung phana chatna hanbiu haina tongan ba khongjam kaya sangsilaba matungda lengang na tabi badagi July 3 da lengaki oiba yathang ama thoki matam aduda college oja singi thamoida nungai jaba amasung apenba phawki adubu laibak thibadi order asigi matuina AG office ta chaluba matamda SCATA amadi pensioner singi oiba matangdadi mayek sengdaba ama yaure haiba wafam asi lakhibane lengaki order na mayek sengdabana maram oiraga SCATA amasung pensioner singi oiba thabak thorom amata paikhatre hainasu makhatana phongdokhe Manipur da haukiba pungkunga mari asigi manungda COVID-19 laichat asina maram oiduna mioi mari laikidre sample lising amaga chatret humfuga tare test sabada mioi nifu mapan positive oiba thengnaduna positivity rate ani dasmik nipanda laire COVID-19 kamal control room dagi thadorok pacherol asigi matung ina nauna laikidraba mioi sing asi Imphal West ki khagem pali pantha dagi Panthak-tagi masai sahi mabudra mangarom suraba nupa ama Kangla sanggom sangdagi masai sahi humbudraga taret lom suraba nupa ama Sandel district ki Haibunglok village dagi masai sahi kuntraga mapalom surabi nupi ama amadi Imphal East ki Sambai makha lekai dagi masai sahi kuntraga mapalom suraba nupa amani makhoi mari gi manungda mioi anidi hanadagi anaba laiba mioi singni loinana mioi ama khaktamak covid vaccine gi dose animak kapkhraba mioi ni haidi makhoi mari laikidaba si tharaga hauzik fawbada lachat asina maram oiraga laikidaba mising lising amaga chamapan nifuga taru yaukre Manipur lenga ki sanchen thongda lairiba veterinary and animal husbandry directorate ke officer sing yaungna official taret pu makhoi ki mathakta chief judicial magistrate Imphal East ki kota criminal miscellaneous case number 44 of 2021 FIR number 235 by 8 2013 pending the lairibana official sing asibu CCA rules 1965 natragana rule asigi appropriate provision singi makada service tagi suspend tauhanbiu haiduna High Court of Manipur da civil writ petition ama file taurakpadagi court letter asi lokhatuna khanaraba matung da pikhiba judgment amasung order da petitioner gi maikaidagi July ama English ani kumathoi da official sing asibu suspension taunana bagi matangda loisang asibu pudiba minister chief secretary amasung commissioner da pisin khiba representation asi chayol nipan gi manungda dispose taunana ba khangan khibaga loinana CJM Imphal East da panduna leiriba case asigi merit ki matung ina subordinate court asina warep lawjagada bani haibagi observation pikre Laibak asina ning tamlakpa sahi humudra manga surakpaga iroinana pangthorakliba Azadi Ka Amrit Mahotsav celebration amasung Pan India Legal Awareness and Outreach campaign gi saruk ama oina National Legal Services Authority NALSA gi mityang makhada Manipur State Legal Services Authority Masal Sana High Court of Manipur ga khusamnaduna sinba Judicial Establishment amasung Legal Aid System gi State Level Exhibition ama ngarang Imphal gi Nupilan Memorial Complex da hawdokre haide
Hiyanglam PS ki manung saliba wabagay Yangbi Veterinary Hospital manaki uku amagi manakta Lethot cell ama layamlay pau asidagi pulis na sangsinduna yang sinbada numidangi matam oibadagi bomb expert na laukthokpada khulong sararoi haiduna ngasi ayuk laukthokna na bagidamag mafam asi mi sathok sasin tawhundana thamkhre haidi Laikidraba Nambol PS ki OC Oiramba Inspector Lisam Premzangi imungda Sub Inspector ki post ama pibaga loinana mahaki ana layengda changkhiba selsing hanjinbiba amasung ex gracia pigani haibagi wafam Manipur lenga ki cabinet na warep lokkhrabasu hawjik fawbada amata pibidana leirakpaga iroinana police officer asina laikidaba thawdokki matangda semkiba JSina laikidrabagi firoi tha asigi kunga mapanda pangthoklagani haidaduna masigi mamangda lengangna warep lawduna thajaba pikhraba pifam thokpasing pithokpiu haina phongdokkhre Thaurangi damak lambi thong semba chaba tawbada apanba pipiganu sinmi hatpiganu haina lilong leisang themdagi lekphrakpam phaungnaba thong sabada yawba sinmi ama hatkibana maram oiraga Thabak makha subada kinare matam chana thabak suba ngamhanbiu haina All Manipur Contractors Association gi convener Thangjam Samarendrana phongdorakle Langthaban Assembly Constituency da Water Supply Scheme ahum mari leina ngasi fawba AC asigi miyamna ising leiraga thakli haina Langthaban kunjada laiba karam nabakishorgi yumda pangthokiba paugi mifam amada mahangna haikhre Taranithoi suba Manipur gi anoba election da NPP gi mirep oina songthorakadoriba ke nabakishorna makhatana hai Langthaban gi lawfam sing kumgi nong laktrabadi law uba yadre Imphal Turel gi khongbanda lengangna lawmi miyam gi damak RLI scheme sing mathau Karigi tauhandabano hairaduna irrigation gi damak kari thaurang paikhatlabage hangki PHSC ahum khak laidiba asisu ngasi fawbada PHC natragana CIC gi thakta ongkhananaba honadri hanasu phongdokhi Sekmai esigi manung chana laiba phumlaw amadi chenjam khunau gi lawfam singda law yegadabagi paisinduna thamba phawbai sing mai thadok lambagi thawong asi pangdabagi thawong ni laibak thiba thawdok asida awaba taraba imung anida Irabot Foundation Manipur na lupa lising ahum piduna pungning hanthadana hakthengna wa tanakhre amadi lakadaba chahi singda mateng pangnana lepnakhre haina Irabot Foundation Manipur gi Secretary General KH Gopen Luang na thadorokpa cherol amada phungdorakle Angangi numit November gi tarik tara mari nalakbada usek masa singi khallaga Kakching Range amadi masigi makhada laiba bid office ki staff singna district asigi manung dalaiba maruoina pat sing haibati Khoidum pat Pumlen pat Moirang Kongpat amadi Lengang patta ngarang akanba drive chathokre ngarang ahing dagi hoduna chathakiba usek langsing phagatpagi drive asiga mari leinana Munal Maitei Range Forest Officer Kaksingna paumising da haikibada ningtham tha lakpaga loinana lamkoi uchek sing state asida lakpa hokre loinana haukiba November gi tarik amadagi hauna staff sing Kakching district ki maru oiba wetland singda akanba drive sing chathaduna lakli Drive asida yamna nungai bati Manipur gi anisuba khwadi gi chawba pat ama oidiba Pumlen pat yauna atopa wetland singda
thiba humagi thabak chathabada useklang ama fawba thengnarakidre masimak district asigi thoidok hendokna chawthok chaningai ni masida munal na nungai ba phongdokpa oina miyamna karigumba useklang thakpagi marik sumba paw pirakpa miyoi aduda lupa lising 10 ki oiba mana piragani haina lauthokki ngarangi sangsin khiba drive kamari leinana tangjeng pat ta pangthokkiba pawmising ko unaba amada munana pat asi manipur ki kha maikaida lamkoi usek singna marang kaina taba yamna maru oiba pat amani adubu laibak thibadi kumsi sahi ki oina hojik November thakai chalaba phawbada nganu thangong ama phawba laktaba asini masigi maru oiba maramdi miyoiba amadi sa sansingna pat asigi mahusagi saktambu kaihalakbadagini maram asina pat asigi akoibada lairiba miyam yauna aikhoi punna pat asibu semgatpa changi amadi mahusagi khwadigi mamal yamnaba khudol sa usek singbu hatpi ganu makhoibu kanminase haina munana miyamda apil tawki ngarangi drive ki manung chana chairen khunaudagi iyargan amasung verification ki damak phagalakhi hairi Chaliba kumza Englishing ani kunga mathoi asida lomi singna thengnariba phokthokki awaba si yengbiduna lawmapu singna lawsa lawbiganu haina kumbi kendra development committee KKDC ki maikaidagi phongdorakle phawboi mai thabada chenaba miyoi athubada phaduna serak piu haina lamlai mapari thawgalup ki maikaidagi phongdokkhre November 13 gi numidangda Silsardagi potchai puduna lakpa truck number PV 23M 9455 ki driver bu none police na tamthina phubire haina Manipur Driver Association na phongdokkiba wafam aran bani loinana none police ta tainabi ganu haina Hill Areas Driver Union Khongsangi President Angam Panmaina phongdokkhre Nongdam mayai lekai dagi laikhidraba driver Longjam Ibomsa Singgi mung manungda All Manipur Road Transport Driver and Motor Worker Union na lupali sing taragi mateng khusinakre Union asigi General Secretary Maimom Anin Maitaina Lusingba Union gi mihut kangbu amana laikhidraba driver asigi yumda chatuna selgi mateng asi Ibomsa gi loinabida khusinakhibani hairi Hauze mo mapangoiba pau pisari Prime Minister Narendra Modi na thangji numita US Congress ki delegation amaga unaduna leibak anigi mari phagalhanba amasung terrorism climate change amasung maru oiba technology singi supply chain gumba hauziki global issues singda cooperation hengathanbagi matangda araiba mot sing phongdoknakhre Delhi NCR da air pollution henjilakbadagi phibambu Supreme Court na haksina lawbaga loinana charukhok mai thaba gari fire tracker industry uful waipun na sohaliba pollution gi level hanthana ba tangai fadrabadi government na numit nini lockdown lauthokpa yai haiba suggestion pikhre MCD Mikhalgi Mangoinana Delhi gi Chief Electoral Officer na National Capital City District Taramathogi Special Summary Revision SSR gi thabak sing yangsinana bagidamak district khudingi electoral roll observer ahum khankhre
ꯀꯨꯝꯖꯥ ꯏꯪ 2022ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯒꯋꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ TMCꯅ ꯂꯨꯏꯖꯤꯟ ꯍꯣ ꯐꯂꯩꯔꯣꯕꯨ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ ꯔꯥꯖ꯭ꯌ ꯁꯚꯥ ꯁꯤꯠ ꯑꯃꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯐꯦꯛ ꯑꯦꯟꯇꯤꯛ ꯀꯂꯦꯛꯁꯟꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯤꯌꯥꯝꯅ ꯁꯣꯟꯅꯔꯨꯔꯕ ꯃꯣꯟꯁꯟ ꯃꯕꯨꯟꯀꯜ ꯑꯃꯁꯨꯡ ꯅꯝꯊꯥꯛꯀꯤ ꯊꯕꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯔꯥꯖꯁꯊꯥꯟꯗ ꯑꯅꯧꯕ COVID-19 ꯀꯦꯁ 98 ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯛꯇꯤꯚ COVID-19 ꯀꯦꯁ ꯃꯁꯤꯡ 64 ꯁꯨꯈ꯭ꯔꯦ꯫ ꯀꯔꯅꯥꯇꯀꯥꯒꯤ ꯌꯥꯗꯒꯤꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃ ꯅꯨꯄꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯦꯛꯁꯨꯑꯦꯜ ꯍꯔꯥꯁꯃꯦꯟꯠ ꯄꯤꯔꯝꯕꯒꯤ ꯃꯔꯥꯜꯗ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯇꯦꯂꯪꯒꯥꯅꯥꯒꯤ ꯍꯦꯜꯊ ꯑꯦꯟड ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯇꯤ ꯍꯔꯤꯁ ꯔꯥꯎꯅ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯁꯔꯚꯤꯁꯁꯤꯡ ꯐꯒꯠꯍꯟꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 10,000 ꯆꯥꯗꯤꯡ ꯇꯧꯔꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯏꯅꯔꯖꯤ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯁꯦꯛꯇꯔꯁꯤꯡꯗ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ IIT ꯒꯧꯍꯥꯇꯤꯅ ꯑꯣꯏꯜ ꯏꯟꯗꯤꯌꯥ ꯂꯤꯃꯤꯇꯦꯗ OILꯒ ꯈꯨꯠꯁꯝꯅꯔꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯀꯦꯔꯂꯥꯒꯤ ꯁ꯭ꯇꯦꯠ ꯀꯦꯄꯤꯇꯦꯜ ꯊꯤꯔꯨꯚꯥꯟꯇꯄꯨꯔꯝ ꯑꯃꯁꯨꯡ ꯅꯛꯅꯕ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯁꯤꯡ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯀꯩꯅ꯭ꯌꯥꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇ꯭ꯔꯦꯟ ꯁꯔꯚꯤꯁꯁꯤꯡꯗ ꯑꯀꯥꯏꯕ ꯆꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯒꯤ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄꯗꯒꯤ ꯃꯐꯝ ꯈꯔꯗꯁꯨ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯈꯤ꯫ ꯅꯥꯒꯦꯔꯀꯣꯏꯜ ꯑꯃꯁꯨꯡ ꯀꯩꯅ꯭ꯌꯥꯀꯨꯃꯥꯔꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯇ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯁꯥꯎꯗꯔꯟ ꯔꯦꯜꯋꯦꯅ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯦꯜꯂꯤꯕ ꯇ꯭ꯔꯦꯟ ꯈꯔ ꯀꯦꯟꯁꯦꯜ ꯇꯧꯈꯤ꯫ ꯃꯐꯝ ꯑꯅꯤꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄꯗꯒꯤ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯇꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯥꯁꯃꯤꯔ ꯚꯦꯂꯤꯗ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯅꯤ ꯇꯦꯔꯣꯔꯤꯁꯠ 39 ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛ ꯀꯣꯑꯣꯔꯗꯤꯅꯦꯇꯦꯗ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯣꯟꯆ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯒ꯭ꯔꯤꯗꯀꯤ ꯁꯣꯔꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦश ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯍꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ COVID-19 ꯚꯦꯛꯁꯤꯅꯦꯁꯟ 100% ꯑꯦꯆꯤꯚ ꯇꯧꯅꯅꯕ ꯇꯣꯉꯥꯟꯕ ꯃꯦꯊꯗ ꯑꯃ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯔꯥꯆꯤꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯚꯥꯏꯔꯦꯜ ꯐꯤꯚꯔ ꯃꯈꯜ ꯑꯃꯅ ꯃꯤꯌꯥꯝꯗ ꯅꯥꯕ ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯅꯧꯅ ꯁꯟꯗꯣꯔꯛꯂꯤꯕ ꯐꯤꯚꯔ ꯃꯈꯜ ꯑꯁꯤꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤ ꯁꯤꯍꯟꯕꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯕ꯭ꯔꯥꯖꯤꯜꯗ ꯂꯩꯔꯤꯕ ꯑꯆꯧ ꯑꯆꯧꯕ ꯀꯝꯄꯦꯅꯤꯁꯤꯡꯅ ꯑꯦꯃꯥꯖꯣꯟ ꯔꯦꯟ ꯐꯣꯔꯦꯁꯠꯀꯤ ꯁꯔꯨꯛꯁꯤꯡ ꯄꯥꯛ ꯁꯟꯅ ꯃꯥꯡꯍꯟꯕ ꯑꯃꯗꯤ ꯎ ꯂꯂꯣꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯂꯤꯕ ꯑꯗꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯈ꯭ꯔꯕꯁꯨ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯅ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯆꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯈꯤ ꯍꯥꯏꯔꯤ꯫ ꯖꯔꯃꯅꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯂꯦꯕꯔꯛꯁꯦꯟꯗ ꯂꯩꯕ ꯀꯦꯃꯤꯀꯦꯜ ꯄꯥꯔꯛ ꯑꯃ ꯄꯣꯈꯥꯏꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 13 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 5 ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗ ꯌꯨꯝꯗ ꯌꯣꯛꯄ ꯍꯨꯏ ꯑꯃꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇ ꯂꯩꯕ ꯖꯨ ꯑꯃꯗ ꯊꯝꯕ ꯑꯆꯧꯕ ꯃꯈꯜꯒꯤ ꯍꯧꯗꯣꯡ 9ꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯏꯇꯥꯂꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯥꯔꯗꯤꯅꯤꯌꯥ ꯑꯥꯏꯂꯦꯟꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯑꯗꯨ ꯃꯨꯠꯊꯠꯅꯅꯕ ꯍꯣꯠꯅꯕꯗ ꯌꯨꯔꯣꯄꯤꯌꯟ ꯁ꯭ꯇꯦꯠꯁꯤꯡꯅ ꯐꯥꯌꯔ ꯐꯥꯏꯇꯔ ꯏꯌꯔꯀ꯭ꯔꯥꯐꯠꯁꯤꯡ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯏꯇꯥꯂꯤꯅ ꯍꯥꯏꯖꯈ꯭ꯔꯦ꯫ ꯑꯥꯔꯃꯦꯅꯤꯌꯥ ꯑꯃꯁꯨꯡ ꯑꯖꯦꯔꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯉꯝꯈꯩꯒꯤ ꯁꯔꯨꯛꯇ ꯊꯣꯛꯈꯤꯕ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ
आर्मेनिया की लानमी अहुम सिखिबगा लोइनना अनि असोक अपन नंगख्रे हाइना आर्मेनिया की डिफेंस मिनिस्ट्री ना फोंदोरकले ऑस्ट्रेलिया लेंगांगना कोविड-19 वैक्सीनेशन का मरी लेनना अनौब चटना कांगलोन कया सेमखिबा दुबु लेबा असिगी मियामना यानिंगदबा फोंदोखिबगा लोइनना मसिगी मायोक्ता मियोय लिसिंग कियाना ngarang मेलबोर्नदा यानिंगदबगी खोंगचत चटख्रे हाइना लोकल मीडिया रिपोर्ट सिंगना फोंदोखरे हौकिबा इराय नुमिकी नुमिदांगदा अलास्कान पेनिनसुलादा 8.2 यौना युहा हाखिबगा लोइनना मफम मसिदा सुनामी वार्निंग इशू तौख्रे हाइना यूनाइटेड स्टेट्स जियोलॉजिकल सर्वे ना फोंदोखरे हौजिंग मखा तारकपदा सानबगी पाउ निर्मला थांजमदगी तामिनसे हौजिक मखा तारकपदा सानबगी पाउ पिजरी नेशनल गेम अमदी ओलंपिक ता चंदबा मसाना कया मालेमदा लैरी मदुगी मनुंगदा लमदम असिगी पुवारीगा सागोनदुना लाक्लबा थांगतासो अमनी मसिदगी हेंदोक्तुना मालेमदा मियामना ख्वाइदगी हेना पामनरिबा मिक्स मार्शल आर्ट्स MMA गी सानरोय कया लमदम असिदा लैरी अदुबो नेशनल गेम्स नत्रगना ओलंपिक ता याउदबा मसाननी हाइदुना लमदम असिगी मियाम अमदी लैंगाकना हेना हन्ना येंगबिदाबगी फिबम अमा ओरी मसी MLA सानरोय सिंह गी ओइनदी यामना लाइबक थिबनी मरम अदुना मियामना अमदी लैंगाक अमसुंग लैंगाकी मरे लैनबा लोइसंग सिंगना MMA दा अहेनबा मियेंग चंगदुना मसाना असिदा थवाय याउजबा सानरोय सिंगना मतेंग पिदुना पुंगनिंग थवत पिरबदी लैबाक असिगी तनतना मालेंगिल थाक्ता मिंगचत क्या पुरक पंगमगने हाइना किकबॉक्सिंग मसानादा लमदम असिगी तनतना लैबाक असिगी मिंगचत क्यारक हन्ना पुरखरबी हौजिकना MMA दा इंटरनेशनल गे थाक्ता सानरिबी लाइश्रम सुरबलाना फोंदोरकले इंडिया की फुटबॉल की ममिंग लैरबा सानरोय सुनील सेट्री अमदी टोक्यो ओलंपिक गेम्स दा जेवलिन थ्रो दा गोल्ड मेडल फंगवंगम खरबा नीरज चोपड़ा याउना इंडिया लैंगांगना सानरोय तरानीथोय दा मेजर ध्यानचंद खेल रत्न अवार्ड पेख्रे पंजाब की चंडीगढ़ था सिगी तरेतगी हौरगा ngasi फावबा पांगथोकिबा नेशनल कैडेट जुडो चैंपियनशिप इंग्लिशिंग अनि कुनगमाथोय कुनगनि थोयदा मणिपुर की जुडोका अहुमना गोल्ड मेडल फंगबंगमख्रे टॉप सिफाई फुटबॉल एसोसिएशन सिंधुना पाउबिटेक पोलो ग्राउंड दा अहानबा मापन 9 साइड बॉयज अमसुंग फुटबॉल टूर्नामेंट पांगथोकलगनी COVID-19 लाइसन मरम ओइदुना लेबलुराबा डिस्ट्रिक्ट फुटबॉल एसोसिएशन मोइरांगी तोंगान तोंगानबा फुटबॉल टूर्नामेंट सिंगी मैच मखा चथरगनी हाइना एसोसिएशन असिगी माइकेदगी फोंदरकली डिस्ट्रिक्ट फुटबॉल एसोसिएशन मोइरांगना सिंधुना थौबाल खेत्रिलैकाई सानाबुंगदा पांगथोकबा LMDM सुपर डिवीजन फुटबॉल लीग की ngarang सानाकिबा मैच अमदा SWYC वांगजिंग अमसुंग YDC खोइरोम पंजल अमत चनदना ngamnadana draw चटख्रे अमदी ऑल मणिपुर सेपाक टाक्रू एसोसिएशन की लमजिंग मखादा इबुदौ मार्जिंग हंजिंग लैकाई
Information Cultural and Social Welfare Library United na sinduna pangthokpa kunganitoy Shubat Sub Junior Girls Regiventa Yumbu Club IMSUC na PUCA Kairangbo kunmathoy mga tratret kungamathoy tara dathoy na champion oikre. Thagatjari Nirmala loisilakpada maruoiba pau amuhana. Embus tawraktuna AR gi Colonel ama mahakki nupi amasung machayawna miyoi taret hatkre. Prime Minister, Defense Minister, Governor amasung Chief Minister na kandem tawri. Amaromda PLA amasung MNPF ki embus ni haina claim tawrakle. Chief Minister na CSC Singiteng Wi-Fi hotspot hawdokre. Fraser amatada Manipur lengang na zaloy haina Chief Minister na phungdokre. Laiba asigi Constitution Manipur lengang ngak na jatre haina MLA Megasandra na haikre. Charangpata Brick Paving Road MLA Megasandra na sanggakre. Veterinary and Animal Husbandry Directorate ki official teret suspend tawgadabani haibagi wakat High Court na respondents singda direction pikre haide. India gi oina tongan ba sanabagi discipline da piba maming leraba selgi mana lupa lakh tara manga gi award oidiba Arjuna award pibada Manipuri macha Sanglakpam Nilakanta Sarma hoki sanaroi yaure. Chief Justice na Manipur gi Judicial Puwari ki exhibition hawdokre. Exhibition asi Azadi ka Amrit Mahasab amasung Pan India Legal Awareness and Outreach Campaign gi makhada pangthokpani hairi. Lairabagi maran matlaga ching chatlu khungang chatlu laubati miyamda ta tawbani haina hanagi Minister O Joyna phungdokre. Mahairoi sing politics da yaurakanu irang thoknana ba sinbiganu haina Chief Minister gi maikaidagi phungdorakle. Long live BJP thaba banner segaiduna bike rally thugairakre haide. November 28 fawbagi manungda lengakna nakhai sengbiu haina phegok tagi maikaidagi demand tawkre. Manipur da nauna miyoi mari laikidre miyoi nifuga mapanna positive oide. Amadi lo kaina sangsilakpa mitof singi Aadhaar sabigano haina Chief Minister na phongdorakle. Bijariba pausing asig loina na hauziki oina di nungti phongliba pause singdagi lokthok saba maruoiba pausing miyamda pijaba losinjari tabiriba singbo amuka hana Pusparani Laisomna khurumjari.